Taranipan Suba Lok Sabha gi Inner Manipur Parliamentary Constituency gi Assembly Constituency mangage polling station Taramathoi da ngasi amuk hanna Mikhal pangthokliba ashina penningai oidri haina RPI Athawale gi mirep Maheshwar Thounaojam Maheshwar phongdorakli Iroi Semba Upper Primary School da hangba polling station number 10/1, 10/6 amadi 10/7 da ngasi amuk hanna pangthokliba Mikhal ga mari lenana paumising da mahangna phongthokibada Haukiba tang taraga mapan da pangthokkiba Mikhal aduda nungaitaba thodok kaya thokpagi khudang changdam kaya leikre tang tara mapan da pangthokkiba Mikhal aduda tongan ba polling station kunga mathoida Mikhal amuk hananaba complaint RPI Athawale gi maike digi tauki adu moinama polling station tara mathoi khak report tongna ba order tholakpa si nungaite report tobada yaurok triba mafam sing asigi makhatana ECI da complaint tawkigani haina phongdoki Tasena hargadi tholai batara ma thoise sina pen ba phaudri nungai taba thodok yamna thopai mafam program leigre adugi yarak taba se yam sigi complaint amuk leptana tawgini hoji trama thoisidang na tab mafam sing walori ba sing sina kumai tawgono jaga myam da pung 12 da manungda loi thongon jalaga makoina hoji khulai pai ba sing duna namning ba mafam na namme haiba gi thongon jalaga anda namme haiba gi paula number 2 da voter myam gi slip to loksal laga makoi namning ba jaga namgi bagi pau myam leikre hai tare adu jaga dugi sing dugi report ama koi da report tawni haibagi pot amta leite do koi sai tai di thaba ya ba complaint thagre adu hoji bodo koi tholei jongni mafam trama thoi sidang tholei bi kari gino atai tholak wali basina si kari manung da kai conspiracy manung da kai lobby sanari bano haibase si wahang ama hangningi adona democracy wan thok lehen daba lehen gi daba haibase yam nungai jati aduna sigi walori basing tasena nungai taba thodok thokhi basing sigi su yam thuna report isian thopira aga yam thuna amta walori ba report tawga daba sing sigi su report tawanbi